Aranba lisingani amagi census sa yumfam oraga Manipurda delimitation tawbasugya yaroi haina Joint Committee opposing delimitation exercise in Manipur kalipak na hairakli. Kaisampada laybay ipsagi loisangda pangthokpa paugi mifam amada committee asigi chairman Yumnam Dilipna lisingani amagi census aduda Ukrul Senapati amadi Chandelgi subdivision mapanda abnormal oiba moongda mikok hengalakpana hariba report adu chatnaba yaroi. Report adu semdokadabani haina lauduna sulaklibani. Hiramasi matangda lup kayana lisingani kunda High Court of Manipurda PIL fauba thakibani. Masigi matung lup mayam amadi political parties sinasu lauduna lakpaga loinana case file tauduna lakpani. Thakiba PIL adu admit tauraba matung lisingani amagi census asi null and void ni haina order takibaga loinana lisingani kuntaruk fauba delimitation asi silent oina natraga hold taunaba khangalakibani. Supreme Court ki verdict matung inna delimitation ki thabak loisinaba hairakliba asi lisingani ama census ki aranba report asi Aadhaar card link tauduna chatnaba yaba ama oina puthokpa amadi semdokpa natrabadi Manipurda delimitation ki thaba asi yaba ngamloi. Committee asina mathau taraklabadi Supreme Court ta thengnagani masida miyamna mateng pangbiu hairakli. Hujik lairiba thaung nang dolo selu khochelu na haibase amase akoina masi yabasung moi 2001 de yagidabnina 2011 gi census tasu masi semdokidre 2011 semdokidabnina hujikti 2020 ga khuan gi census aina sanaba yadraba adumba kanodo laibanina hujikti haiba 2001 gi census sida base tawrakanda sumba delimitation se tawrboidi akoi Manipur gi mangjagatabo yam lei mangjagatabo leibam singdo adu pulap one subchalakanda Haiba 2001 census sanaba yaroi masi hana sum thokadabani masi kano tawrakanda koi Aadhaar card se link tawrakanda haiba 2001 census se asem puthokanda masi sanagadabani